Ahan bada maru oiba pau. Hauzik pau bada IDP listing tara taruka chamanga rom resettle tawkre. Lagdeba March kuntrama pe pau manungda punna IDP listing ifu resettle tawna bapandan thamli haina Chief Secretary na samjarakle. Amit Shah ke Assam Khongchata Manipur ke Kuki MLA Singrajana Anoba Lenga Kama Sem Naba Wari Sanaraba Yai Hairi. Traffic Control Police na Road Safety Month Manungda Fine Oina Lupa Lakh Ahunga Lising Nifu Nepal Khonggat Pangamkre. Digital media da phone liba pau singasi ningthina fact check tawraga ethical oiba mawong da pau phone bagi tangai phadaba lei haina IPR gi director Ahanthem Subhash na phongakre amade Kogru amade thangjing khubam gi asengba puwari miramdamdagi haijilapa miyoi singnadi khangloi haina Kabui Union Manipur gi President Dr. Hira Kabui na phongjarakle Kurumjari ISCOM News Ming Tabir Pumna Makpu Ahana Maktada Suraj Khongban Tabam na Taram Okcheri Hauzek Mapung Oiba Pau Hauzek Fawuda IDP Imung Lising Ahunga Chatret Ki Miyoi Lising Tara Taruka Chamnga Mai Pakna Resettle Tabangamle Lagliba Mars Ki Tang Kuntrama Tui Fawbagi Manungda IDP Imung Lising Taragi Punna Miyoi Lising Nifu Rom Resettle Taunaba Pandam Thamli Haina Chief Secretary Dr. Punit Kumar Goyal na Thokpa Cherol Amada Phongdorakli Cherol Asina Makha Taraduna Lengak Asina Thamliba Pandamasi Supna Tagi IDP Sing Relief Camp Tagi Masa Masagi Yumda Hanzil Hanba Khaktanate IDP Singbu Masa Masagi Yumda Hanzil Hanba Matamda Makhoigi Senthok Lambi Amadi Mahiroi Singi Mahi Masinna Chingba Hiram Singda Mahausagumna Safaragani Haibagi Chap Chaba Ngaklo Semba Hana Mathautai Lengak Asina Hairi Bapumna Magasi Tapna Hanzil Hanana Bagi Pandam Thamli Masigi Damakta Hanasu Miyamda Khangan Kreva State Level Committee na IDP Singi Rehabilitation Processing Kupna Yengsili Yengsin Bagi Tabagasi State Ki Thakta Khaknatana District Level Dasu Adumak Chatharibani Lengak Asina Mamang Chahige December Fawbada IDP Imung Lising Aniga Chanigi Miyoi Lising Tararom Mai Pagna Resettle Toki Rehabilitation Process Asi Makhatana Kumang Chausin Nabagi Damakta Irang Asida Maram Oiraga Imung Amangata Thokraba Yum Lising Taret Nauna Sananaba Pradhan Mantri Awas Yojana Gramin PMAYG gi Akhanaba Scheme gi Makada Fund Sanction Tawduna Yum Sabagi Thabak Sing Loisilakpagi Tongan ba stage ta leiri Lengak Asina Hozik Fawbada IDP Singbo Masa Masagi Yumda Hanzil Hanaba Lupa Crore Chamaga Kunmari gi Senfam Kaitha Kiba leire Lakliba Mars ki Tang Kunthra Matoi Fawbagi Manungdadi IDP Imung Lising Tara Henbagi Miyoi Lising Nifurom Resettle Tawnaba Pandam Thamli Hairi Union Home Minister Amit Shah ge Assam Khongchata State asige major infrastructure projects sengi Urep Uyung Tambaga loina election ge mangoinana BJP ge luchingba singa political consultation ama pangthokadoriba sida Manipurda Anoba popular government ama thamnaba Kuki MLA taragi manungda Kuki MLA Nepal Wari Sanaraba Yai Haina Thazaba Yaba Pau Amana Hairi Khongchata asige manung channa Amit Shah ngasi numidang Upper Assam ge Dibrugarhda Bharatiya Janata Party BJP ge makok thongba luchingba singa unaduna lakadoriba assembly election ge mari leinana party asina lokhatliba thaurang singi matangda Kupna Khanagani Hairi Amaromda President's rule Thamliba Manipur State ta Anoba popular government ama athuba matamda thamnabagi damak Kuki MLA Nepal Wari Sanaraba Yai Hairi
ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅ ꯀꯨꯀꯤ MLAꯁꯤꯡ ꯑꯃꯤꯠ ꯁꯥꯍꯒ ꯑꯁꯥꯝꯗ ꯋꯥꯔꯤ ꯁꯥꯅꯕꯒꯤ ꯃꯇꯥꯡꯗ ꯆꯞ ꯆꯥꯕ ꯄꯥꯎ ꯈꯪꯍꯜꯂꯛꯄꯗꯤ ꯂꯩꯇ꯭ꯔꯤ ꯄꯟꯕ ꯌꯥꯏ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠꯇ ꯍꯧꯖꯤꯛ ꯊꯝꯂꯤꯕ ꯄ꯭ꯔꯦꯖꯦꯟꯁ ꯔꯨꯜ ꯑꯁꯤ ꯆꯍꯤ ꯑꯁꯤꯒꯤ ꯐꯦꯕ꯭ꯔꯨꯋꯥꯔꯤꯒꯤ ꯇꯥꯡ 16ꯗ ꯆꯍꯤ ꯑꯃ ꯃꯄꯨꯡ ꯐꯥꯒꯗꯧꯔꯤꯕꯅꯤ ꯀꯔꯤꯒꯨꯝꯕ ꯊꯝꯂꯤꯕ PR ꯑꯁꯤ ꯆꯍꯤ ꯑꯃ ꯃꯄꯨꯡ ꯐꯥꯔꯕꯗꯤ ꯍꯧꯖꯤꯛ ꯁꯁꯄꯦꯟꯗꯦꯗ ꯑꯦꯅꯤꯃꯦꯁꯟꯗ ꯂꯩꯔꯤꯕ 12 ꯁꯨꯕ ꯃꯅꯤꯄꯨꯔ ꯂꯦꯖꯤꯁꯂꯦꯇꯤꯚ ꯑꯦꯁꯦꯝꯕ꯭ꯂꯤ ꯑꯁꯤ ꯗꯤꯖꯣꯜꯚ ꯇꯧꯈꯤꯕꯒꯤ ꯑꯣꯏꯊꯣꯛꯄ ꯂꯩꯕꯅ ꯊꯝꯂꯤꯕ PR ꯑꯁꯤ ꯆꯍꯤ ꯑꯃ ꯃꯄꯨꯡ ꯐꯥꯗ꯭ꯔꯤꯉꯩꯗ BJPꯅ ꯂꯨꯆꯤꯡꯕ ꯁꯦꯟꯇꯔꯅ ꯑꯅꯧꯕ ꯄꯣꯄꯨꯂꯔ ꯒꯚꯔꯟꯃꯦꯟꯠ ꯑꯃ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠꯇ ꯂꯩꯍꯟꯅꯅꯕ ꯀꯟꯅ ꯍꯣꯠꯅꯗꯨꯅ ꯂꯥꯛꯂꯤ ꯑꯃꯔꯣꯝꯗ ꯀꯨꯀꯤ MLAꯁꯤꯡ ꯅꯠꯇꯕ ꯑꯇꯩ BJP MLAꯁꯤꯡꯒꯤ ꯑꯣꯏꯅꯗꯤ ꯁꯦꯟꯇ꯭ꯔꯦꯜ BJP ꯂꯩꯉꯥꯛꯅ ꯈꯜꯂꯛꯄ ꯂꯤꯗꯔ ꯑꯃꯒꯤ ꯃꯈꯥꯗ ꯑꯅꯧꯕ ꯄꯣꯄꯨꯂꯔ ꯒꯚꯔꯟꯃꯦꯟꯠ ꯑꯃꯃꯝ ꯃꯅꯤꯄꯨꯔꯗ ꯊꯝꯕꯗ ꯑꯌꯦꯠꯄ ꯂꯩꯇꯦ ꯍꯥꯏꯅ ꯑꯃꯠꯇ ꯑꯣꯏꯅ ꯐꯣꯡꯗꯣꯛꯈꯤꯕ ꯂꯩꯈ꯭ꯔꯦ ꯑꯗꯨꯕꯨ ꯌꯥꯝꯅ ꯂꯨꯔꯤꯕꯗꯤ ꯀꯨꯀꯤ MLAꯁꯤꯡꯒꯤ ꯃꯊꯛꯇ ꯀꯨꯀꯤ CSOꯁꯤꯡ ꯑꯃꯗꯤ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠ ꯒ꯭ꯔꯨꯞꯁꯤꯡꯅ ꯒꯚꯔꯟꯃꯦꯟꯠ ꯃꯅꯤꯄꯨꯔꯗ ꯑꯅꯧꯕ ꯄꯣꯄꯨꯂꯔ ꯒꯚꯔꯟꯃꯦꯟꯠ ꯑꯃ ꯊꯝꯅꯕ ꯊꯧꯔꯥꯡ ꯑꯁꯤꯗ ꯁꯔꯨꯛ ꯌꯥꯕ ꯌꯥꯔꯣꯏ ꯍꯥꯏꯅ ꯐꯣꯡꯅ ꯋꯥꯔꯅꯤꯡ ꯇꯧꯗꯨꯅ ꯂꯥꯛꯂꯤ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯁꯦꯟꯇ꯭ꯔꯦꯜ BJP ꯂꯩꯉꯥꯛꯅ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯍꯣꯝ ꯑꯦꯐꯤꯌꯔꯁꯀꯤ ꯈꯨꯠꯊꯥꯡꯗ ꯀꯨꯀꯤ CSOꯁꯤꯡꯒꯤ ꯂꯨꯆꯤꯡꯕꯁꯤꯡ ꯁꯁꯄꯦꯟꯁꯟ ꯑꯣꯐ ꯑꯣꯄꯔꯦꯁꯟꯗ ꯌꯥꯎꯔꯤꯕ UPF KNO amadi kuki MLA sing tangkak kayarak thokna mamang chahigi December thadagi hoduna Guwahati amadi New Delhi da kauduna Manipur gi hauzik oriba law and order gi fibam amadi honglakliba political scenario sigi matang da khanduna anova popular government ama Manipur da lehanaba hotnaduna laklibani Official gi oiba pawam gi matung ina Amit Shah na Dibrugarh da leiringai maru oiba project sing maru oina Dibrugarh da leiba lupa crore chani ga marfu mari romna Sangaga doriba anova assembly building yauba Assam Assembly second complex hayeng ayupung tara mathoida urep uyung tamgani complex asida MLA gi hostel Chanipan capacity auditorium amasung Chamri Chanba capacity barracks sing yauri haina official gi source man phongdorakli Hauzik Manipur government chathariba kunthra taret suba National Road Safety Month ke saruk ama oina mafam kayada road safety awareness piduna niyom chumna gari sing thaunaba amadi traffic accident singdagi ngakthoknaba chathakiba drive singda traffic control police Manipurna lupa lakh ahumga dasmik mari nipal fine oina khonggot pagam khre hairi Manipur Traffic Control Police ke report amagi matungina chathariba National Road Safety Month manung asida Traffic Police singna Manipur State ki mafam kayada niyom kaina gari thoba singge mathakta punna case chaniga humpu manga file tawkhibaga loinena fine oina lupa lakh ahum lising nifuni palga chamanga khongat pangam khre hairi Ministry of Road Transport and Highways chahi khudingi January tha asida National Road Safety Month pangthoktuna miyamda road safety awareness amasung lambi gi accident sing hantha hananaba hotnaduna lakli chathariba road safety month campaign asige theme ase sarak suraksha jivan raksha haina maming thonduna road safety rules amasung guidelines sing ngagna leibag asida leiriba miyoi lambida gari thoba amadi chatpagi tangai fadaba adu khanghanabani report asina makha taraduna haikibada tha asigi tang mapal dage kunmanga fawbada traffic police na niyom kaina gari thoba singda chalan chamaga marfu nipal kaktuna fine ona lupa lakh aniga lising humpudra mari thihanki tha asigi tang tara nipal dage kunmari fawbada police na gari tara mathoida naplamba tinted film sing lakthoki amadi police na motor vehicle a ki maramda miyamda awareness pibaga loinana numidang pung tara gi matungda drink and drive ka mari leinana checking tawbagi thabak sing su akanba mawongda chathari Digital media platform ama oriba Manipur updates na sinduna ahanba Manipur Digital Media Conclave amadi Digital Journalism Award 2026 tongan ba digital media platform singda thabak tawriba khangatlaba journalist singda tongan ba award sing khusinakhre ngasi hotel Imphal gi Sangai Hall da pangthokiba thoramajida Directorate of Information and Public Relations DIPR gi Director A Subhash Singh
Tribal Affairs and Hills ke Joint Secretary Ngangom Uttam, Senior Journalist Amadi, Founding Editor Manipur Updates, Sobhapati Samom Amadi, All Manipur Working Journalists Union ke President Asem Bhaktana, Mathang Sinathoba Mithunglen Singoina Saruk Yaki. Conclave asida digital media singna hauzeki matamda digital journalism da ethical oiba mawongda karamna miyam da information pigani haibagi matangda akhang ahi singna resource person oiduna kupna khanani nakhi Thoramaduga Mari Lainana IPR gi Director A Subhashna Fongdokibada Hauzek Malem gi oina digital media lakpadagi journalist singda challenge kaya ama mayoknari maramaduna digital media tawriba singna yamna responsible oiba journalist ama oiduna Pau Pongba matamda miyamda piga dawriba information adu fact check tawraba matong pau adu phongba mathau tai madu natana Facebook natraga YouTube channel ama hanglaga like amadi share khara phangnabagi damakta misinformation kaya sandoktuna khunai asida akaiba kaya thokhan badanatana irang thokhan yaba kaya amasu tholaklibasi kupna yengshinba mathau tai Kanagumba independent journalist samana digital media tawrabasu journalism gi ethics fazana khanglaba matungda miyam da information piba mathau tai loinana negative news khak sandokpa natana positive news sing miyam da sandoktuna khunai asida hena kanaba pinaba hotnaba su mathau tai haiki Ngasi Manipur Updates na sinduna ahanba oina Digital Journalism Award 2026 chahi asigi oina Digital Journalism of the Year East Mozogi Wangamla Sale KS Promising Digital Journalist Award ta HL News Network ke Naurem Tanuranjan Distinguished Service in Digital Award ta Senior Journalist Sobhapati Samom Best Credible Digital Media Page Channel Wari Singbul Amasung Jury Choice Digital Journalism Award ASY News ki Rebecca Morang Themda Kusinaki Award sing asida sale oina lupali sing tara citation amadi memento yauki Digital journalist ne na asiga osisi issue se koi na field na sum technology ra IC journalist ne digital journalist in thomera na tra YouTube ki blogger content creator karoga monetize to bhai ana ba sensationalize to bhai ana ko ne thomera ra hai se ki achau question na su zik lai to na te hai si thok to na te fani am thoi Digital journalists reporters they need to check fake misinformation check example voice digital journalists they need to give voice to the unheard call power by digital journalism content creator differentiate more likes, more share you use the power available in your hand. Power to see the power right information Dingsing bathok traba matamdagi aikhoigi ipai pu singna sago naduna lakraba tatna thanaba yadraba kaubru amadi thangjing khubam sing asi maitai khaktagi oina kuki singna uribasi langani makhoina iramdam asigi yelhomi natabana lamdam asigi puwari kaidaunungda khangloi haina kabui union manipur ge president Dr. Hira Kabui na khuyek piduna thadorpa cherol amana phongdorakli cherol asina hai kaubru amasung thangjing ge khubam singda lai khurumbada ayet apan piba haibasi lamdam asigi yelhomida singna bani haina lawroidabagi maram leite Thangjing singda kabui salang maiba leiramba tingpui khul tarambagi wari kaubru chingda kabui singna khundaramba amadi kabui long kabui wana chingbagi wari puwari ga sagon aduna lakli moirang kanglai rolda kabui tomba kabui salang maibagi nungsiraba ibuto thangjinga tatna thanaba yadraba puwari kaya miyamna khangnari Miramdagi haizilaklaga iramdamasi munnanaba honariba sing asidagi aikhoi pumbana cheksin minaba mathau tare natragadi khunayasi mutkiba yai hairi Maramasina lakliba February gi tang ahumgi ayuk pung tarama taba matamda Manipur Press Club ta CPPKT na pangthokadawriba kaubru amadi thangjingi khubam sing kannabagi mifam asida miyam su saru yabinaba haina su khanghalakli
Manipur Technical University ki ahanba convocation ngasi Imphal gi City Convention Center da pangthokre tharamadu da Governor Ajay Kumar Bhalla University asigi Vice Chancellor W Chanbabu Higher and Technical Education ki Commissioner Ningthauzam Geoffrey IIT Guwahati ki Director Professor Devendra Jalihal Manipur Technical University ki Registrar Ramananda Numika Pamsu Sargyaki Manipur Technical University na sindana pangto kiba convocation ajuda kumza lising ani kundagi kumza lising ani kunmanga phawbagi Bachelor of Technology amasung kumza lising ani kulhumdoidagi kumza lising ani kunmanga phawbagi Master of Business Administration loikraba mahairoi chaniga humpuni thoida Governor Ajay Kumar Bhalla na luchingjana degree certificate kusina dana pukning thawgat ki Thauramadu Governor Ajay Kumar Bhalla na Manipur Technical University linkhat padagi Manipur da technical education innovation amadi research ki lamda achawa thaudang lauduna lakli asigumba university asigi ahanba convocation ama pangthok pasina mahiroi senge tungi punsigi mai paknabagi lambi ama pibagi mathakta knowledge skill na chingba hengat pada mateng oiragani amaromda Manipur Technical University ase kumang chausil lakli hairaduna university asigi infrastructure sing sotharabasu education gi magundi wangle haiki Governor Ajay Kumar Bhalla na haiki bada Manipur lengak na university asi awangba thaki mahitampham oinaba akhanaba miyeng changduna thabak kaya paikhatli haina phongdokhi Thasi ke tang kuntarukta Imphal West ke Kaisamthong Ilangbam Laikai lane number 8 tage Brajabasi mayum Momogi mayumda sakhang daba khulai paiba khara laklaga nongmai sijanaduna kihan khanghal lambada nattana nupi angangda khut tharambagi thaudok adubu yaning daba phongdoktuna Laikai asige maira paibi kaya nangasi Kaisamthong High School gi mamangda wakat mifam chathakre hairiba wakat mifam ajuda yumda nongmai kapsin ba yaning de Manipurda gun culture muthatlasi amade nupi da khut thaba yaning de haibana chingba play card kaya su sajana kibaga loinana ima ibel singna akanba kholau kaya su lauki ngasi ge wakan mi fama juda saruk yakhiba maira paibe luchingbi amana thokhiba thodog asigi matangda pen da bawafum kaya su phongdorakli ahamada moina pung tarasida na majida zu warning tawramabani mairaga akoina hore laga nongmaina kapabada hangna yalabada mairana risk puba ngamgadra haibu wahangje sigi wahangjimak magi mayamba nongmai pairaktaba akoina phawba mayamba je sijina hangngeba adaidi hangame adu wahangje adaidi nongmai kapaba masaje simamna jo hangame ba mairaga hey kaidobagi akoina noina na ibong taksalaga tasalaga khana chaina yawraga kaidobagi mairana risk pudoiba akoina hayeng loi hujiko ye lu papa faraga wari sanaji harga mairana sayuga ju sayu sayu themaga ju thagre moje adui matungda ni nukang pungani makhai ahum siga mutawrai je adaidi akoina admaina ina khona ba tawra padagi di moje chengre mo eni di moi amar khara yu on ngawba nupaji di akoina ma pangna chen bangam damni na phawre akoi myam changdana adaidi sang adugi matungda hujik je akoina FRI challe FRI chalaba matung je akoida hai mone FRI je handokpiu moje masapi adu tawri ada tawri du na haibena chingba me am haire Haujek National Highway number 102A Paring Senapati District ke Tadubi amasung Ukrul District ka samnagadaba lambi asida lambi sembagi thabak chathariba asida quality yaudana thabak suramba mafam kayada thengnare hairi National Highway asida suriba thabak singa se numit kharani asida Paumai Naga tribal body singna yengsinbagi thabak chathaba matamda thengnarakibani hairi yengsin khongcheradu mahausagum Rapongna President Paumai Naga Sidaumai Minaluchingba Timamana National Highway asigi kilometer chamaga taramari rom National Highways and Infrastructure Development Corporation Limited NHIDCL na semgat sagat liba singadu kupna yengsin ki hairi corporation asina hairi balambi asida lambi kakba black topping tauba culvert sing saba masung benching sing tauriba adusu yengsin ki amaromda lambi asida thaba kuidriba koilas sing phaktorakpa thengnaba asina chatliba team asina hakchinna lawbaga loinana phungdokna ki hiramasi gi mari lainana PNTMC na Senapati NHIDCL ki General Manager da Haujek NH National Highway 102A da paikhat liba lambi sembagi thabak sing asi quality laina sembi naba kayarak hanna memorandum bisin khibal laikre adubu work execute tawriba NHIDCL gi authority singna
tabidana leiri maram asina tribal body asina NHIDCL authorities singna hauzik highway asida suriba thabak ase quality laina sudrabadi thabak lepkadabani amadi district commissioner senapati amasung Ukhrul district na matam chana intervene tawduna ningthina inquiry tawrab matungda lambi sembagi thabak sing makhatana suhanba haugadabani haina akanba wafam sing thamlagle Hauziki matamasida mahi yaudana hingba oithok loi haina anal land rule tangpigi kuntrani suba general conference ke nini chanbanimita forest and environment and climate change ki principal secretary Arun Kumar Sinha na phongdorakre district sports complex Chandel Christian village ta pangthokiba thauramatuda athoiba methung oina sarugya khiba Arun Kumar Sinha na makha taraduna hauziki matamasida lenga ki thabak phangba haibasi yamna atangba mani इनखटलक लिबा नहासिंग माही मसिंग निंगथिना तमदना मसिदा पिथोरक लिबा स्किल अदुदा मपुंग फाना होनदुना लेंगा की थबक खक गायबगी महुता इसाने इसाबु थबक पिजदुना सेंथोक लंबी लहेन बहोनसे चांडल डिस्ट्रिक्ट लैरिबा माहिरोय सिंग असि साइंस अमदि मैथ्स ता पुकनिंग चंगबा वाटलिबा दु होनबा मथौ ताई हाउसिंग मतम असे इंफॉर्मेशन टेक्नोलॉजी की मतम ओइबना मालेमदा चटनरिबा चौखटपगी लमजेन असिदा सरुक यानबा होनसे अनाल फुरुपना पांगथोकलिबा कुंथ्रा निपालक सुबा जनरल कॉन्फ्रेंस असे यामना मरु ओइबा अमने कॉन्फ्रेंस असिना इपा इपु सिंगना थंबिरंबा अमदि चटनरंबा वाखलोन सिंग अदु हौजिकी हौरकलिबा मिरोल सिंगदा नवहौनना निंगसिंगदुना लाकदौरिबा मिरोल सिंगदा खंगहनदुना अनाल फुरुबसी हेना चौखट लंबिगी लमदा हेना खुमांग चौसनबा कॉन्फ्रेंस अमनि हाइखी थौरमदुदा थौरमपु ओइना सरुक याखिबा यूथ एंड स्पोर्ट्स की सेक्रेटरी नावरिम प्रवीण फोंदोखिबदा चांदेल दा खुंदारिबा अनाल फुरुप सिंगी जनरल कॉन्फ्रेंस पांगथोकलिबा सिदा चांदेल हारिबा डिस्ट्रिक्ट असे डिस्ट्रिक्ट अमखक ओइरगसु डिस्ट्रिक्ट असिगी चिंगी सरुक सिंगदा खुंदारिबा अनाल खुलेन चपिकारोंग अमदि तंपी हारिबा मफम सिंग असे चंगबदा लंबीगी खुदोंग चादबा मयाम अमा मायोकनरी ALT na general conference पांगथोकतुना अनाल फुरुप के मियाम असी पुंदुना चाही अमदा उनदुना पुनलगा नहा सिंगदा चांदेल दा खुंदारिबा अनाल गे फुरुप सिंगबु अफबा चौखत थौरांगे माइकैदा पुखतनबा अमदी अकोइबदा लेमिनरिबा कांगलुप सिंगा करमना नुंसी चानना लेमिनगनी हाइबगी वाखलोंदा कॉन्फ्रेंस असिना अचौबा थौदांग अमा सोइदन लौरगनी कॉन्फ्रेंस असी चाही 13 हेना पांगथोकपा ngamludrabasu कॉन्फ्रेंस असी चाही खुदिंगे पांगथोकपा मथौ ताई कॉन्फ्रेंस असी चाही खुदिंगे पांगथोकनबा होटनबदा लेंगा की मतेंग लौबा याबा खुदिंगमक लौनबा अमदी मसागी माइकैदगिसु अंगम मतेंग पांगनी हाइखी हौजिक तथखिबा अनाल जनरल कॉन्फ्रेंस असिगा मरी लेनना पांगथोखिबा स्टोरी राइटिंग कॉम्पिटिशन अनाल फोकलोरदा मकोक मथंग तारबा महिरोय सिंगदा सर्टिफिकेट अमदी मना मसिंग सिंगसु पीखी District Transfer Office Thaubalna NSS NCC IQAC Thaubal College amadi School of Driving and Automobile Technology Sodat ka khusam narga kuntra taredlak suba road safety month 2026 Sarak Suraksha Abhiyan ge hiramda nomagi oiba awareness program amang asi Thaubal College ta pangthokre Transport Department ge retired Joint Director BK Sharma of Amadi Manipur Fire Service के सब ऑफिसर W रोना डिस्ट्रिक्ट ट्रांसफर ऑफिसर थौबाल हेमोचंद्र इरेंगबम थौबाल कॉलेज के प्रिंसिपल प्रोफेसर नवचंद्र सिंह UPHC फाउडेन की मेडिकल ऑफिसर डॉक्टर मोनिका DSP ट्रैफिक थौबाल युमलेंबम सुनंता MPS अमदी सोदात की हानगी सेक्रेटरी इलांगबम रमेश सिंह ना अथोब मिथुंगलेन सिंह ओइना सरुक याखी प्रोग्राम अदुदा वांगांगलदुना DTO थौबाल हेमोचंद्र इरेंगबमना ट्रांसपोर्ट डिपार्टमेंट ना लखटपा हिट एंड रन कंपेंसेशन स्कीम अमदी अतै अतोप थबक सिंगी मतंगदा पनखी थासी के तांग 38 कोकोमगी लमजिंग मखादा पांगथोकदौरिबा मणिपुर कनबा खोंगचत असिदा मणिपुर गी तोंगान तोंगान बलुप सिंग यावना मिपुम खुदिंग मगना सरुक याबिनबा हाइना कंगलै इंडिजिनियस मार्शल आर्ट्स एंड कल्चरल सोसाइटी के मैक्स माइकैदगी अपील तौरकले
KMAX ki General Secretary RK Lenin Sanana khoyek piduna thador pachirol amana hai kumja lising ani kulhumdoi megi tang ahum dagi hauduna maitei phurup asibu namthaduna Manipur gi apun basaktam thugaina bagi lalong makhada kuki narco terrorist singa lagtunaraga chatharakliba lan ase ngasi phawba center madi PR lengakna waroi sin ama pukchel sengna thamdriba sigi wahan thok Manipur miyamna karigino haina hangpham thoktabra lamdam asigi yellow furup singda atamnana singnarakliba sigi marumda kanalei amadi kanana tauhanlibano haiba asi khangmin naduna yellow miyamna amatta oina lepmin aduna akhuba miyeng thadoktuna chaukhatpa manaba khunai amagi khongchat chatpa hobagi saruk ama oina lakliba January gi tang 38 da kokomegi lamjing makhada Manipur kanba khongcherasi pangthokpani haina KMAX na lowe loinana iramda masida thokliba irangsi central lenga ki policy amagi makhada chatha hanba irangni haibasi mayek senglakli maru oina hauzik aikhoina isagi iramdamda lanjen na handuna matam sangna leirakpa isagi yum kaida mapung phana hanjinba ngamdaba amadi national highway singda maitai singbo atamnana athingba pibada natana lepak asigi senmit londa phibam yamna sokhalakli masina maram oiraga miyamgi akanba kholaw ama lepa leitana lenga ki mathakta changsin bagi mathau tarakpana maram oiraga lamdam asigi apun lop ko mina miyamgi oiba khongcherama Manipur kanana wakhalonda mang thaduna chatkadaba peace rally asibu lamdam asida leibiriba tongan ba culture gi lamda thabak tobiriba oja singamati mahiroi artist khudingmak amatta oina mapung phana saruk yaminasi haina su cherol sinama khatarakli Hauzik sanabagi pau ngasigi sanabagi pauda All Manipur Polo Association at Tourism Department ga khusabnaraga 3 lakh suba International Women's Polo Tournament Imphal gi mapal kangjebungda hana khangnariba sanabungda mapan lamgi team ani Zambia amadi South Africa loinana India gi team ani India IPA amadi India team Manipur na saruk yaduna ngarangdagi hauraga chatharakliba ngasi sanakiba match amada India IPA amadi South Africa panjal manga chanaduna draw oikhe Atopa match amada India B Manipur na Zambia bu panjal taret ahum da maithiba piki tournament asigi ngasi sanakiba ahanba match ta draw oiba ngamkhiba India A IPA gi panjal adu Sanjana panjal mari amadi Ranjitana panjal amachanke South Africa gi panjal singna Spice na panjal ahum amadi Kranze Ritalina panjal ani chanke ani suba match ta mai pakraba India B Manipur gi panjal singna TH Tanan amadi M Byzantina panjal ahum chanke Veronica oinamna panjal ama chanke hayeng tournament asigi match ani nungthil pung amaga makhai tabadagi sanaragani School Games Federation of India gi miyang makhada Manipur gi Youth Affairs and Sports Department na yumbu oiraga ngasi dagi humpumapal Super National School Games Under 19 Boys and Girls Fencing Championship hodokre Khuman Lampak Sports Complex ki Indoor Stadium da hodokhiba championship da Manipur gi fencer L Bomcha Khumanna Saber Masana da gold medal lobangam Manipur gi fencer Kaunru Nepamna silver medal laki Fencer adina ahoba numita goal amadi silver medal lawduna Manipur gi medal account hangdopa ngamkre championship asibo Youth Affairs and Sports Department gi Director Dr. M Veto amadi atay official na athoiba mithunglen sing oiduna hugdokhi lakliba February gi tang ahum phauba chathagadoriba championship asida state amadi unit punna kunmari dagi nupa amadi nupi fencer kayana saruk yari All Manipur Football Association is Sinduna Lamthong Kong Artificial Turf Ground da team Tarana Saruk Yaraga Group Ani Khaiduna Ngarang dagi Hauraga Chatharakliba Under 19 Women's Football Tournament ke ngasi sanakiba match amada MUFA Terana UPSA Pukhaubu Goal Tara Humdoi amada maithiba pikre tournament asigi ngasi sanakiba atopa match da MPSC Manipur Police na Khuman FA bu goal mapal sinoda maithiba pikre
ꯆꯠꯊꯔꯛꯂꯤꯕ ꯇꯣꯔꯅꯥꯃꯦꯟ ꯑꯁꯤꯒꯤ ꯍꯌꯦꯡ ꯃꯦꯆ ꯑꯅꯤ ꯁꯥꯟꯅꯔꯒꯅꯤ Punjab University Chandigarhna All India Inter University Tournament Committee ge miyeng makhada chathariba tha asigi kuntarukta gi hauduna chatharakliba All India Inter University Weightlifting Championship ta Manipur University ge mahut sindana saruk yariba Dikash Yumnamna kilogram humphumanga gi nupa gi oina gold medal lobangam khi Lifter ase Manipur University ge affiliated college singi marakta ama oiriba Thambalmari College oinam gi mahiroini Manipur University ki team asibo Dr. S. Thoi Thoi amadi T.H. Niranjoy na team manager amadi coach mathang sina oiri. Thasigi tang taretagi punna team kunithoi na sarug yadana Uchan Makhong United Youth Development Organization UUYDO Kumbina Sinduna UUYDO Kumbi Uchan Makhong Grounda Chatharakliba First Ima Hiailema Trophy 5-man A-side Knockout Open Football Tournament 2026 ke winner Moirang FC Moirang na oikre ngarang numidang sanakiba aroiba final match ke apiba matam loiba phawbada Moirang FC amadi Samom FC kumbi anina goal amamam chanabadagi team animak na goal chap manaraba matungda penalty kaunabada Moirang FC na Samom FC kumbi bo goal ahum anida mai pakhi Winner oikraba Moirang FC Moirangda trophy ga loina cash prize oina lupa lising yangkhai ga mana sing pikhi runner ta horaba Samom FC kumbidana trophy yauna cash prize oina lupa lising kunthra ga loina na mana su pikhi tournament adugi winner gi mana cash prize adu Kumbi Assembly constituency gi MLAs Prem Chandrana sponsor tobani loina na runner gi cash prize aduna Samom Romesh Chandra alias Prameshwar Maitei supervisor LRM construction sponsor tobani Thoramatuda MLA S Prem Chandra Wangu Borayang B amadi Wangu Terakhong Gram Panchayat ke Pradhan Singh Amom Kisorjit TH Romesh amadi P Baleshwar Kumbi Municipal Council ge caretaker chairperson W Priyo Ranjan caretaker vice chairperson L Babita caretaker councillor N Sarojini BJP Kumbi Mandal ge president S Angausana vice president N Noren secretary W Thoiba MLA ge PRO Y Manimohon LRM construction ge supervisor Samom Romesh Chandramadi atay masak naiba miyoy kaya susaruk yakhi Kanglai Yelho Chengak Imphal Sankrit TOLDM University campus na sinduna mathang tha February gi tang nipal dagi taramathoi phawba chathagadar First State Level Social Awareness Kerom Tournament 2026 pangthoklagani hairi lupasina thadaropa cherol na makha taraduna phongdorakpada tournament asi Kerom Masana asi competitive sports ta promote tawduna naha singda social awareness sandokpagi pandamda pangthokpani state asi ki district singdagi lagpa Kerom Sanaroi singna championship asida masagi haiza singjaba uthokpa discipline amadi sportsman sing ki oiba hainabi sing uthoknabagi platform ama thamnaba hotnabani hairi tournament asigi prizes singdi ahanba prize ta lupa lising tara ani suba prize ta lising taret ahum suba manada lising manga amadi mari subadagi tara suba rank ki oina prize ki lupa lising chamanga pigani hairi loisilakpada maru oba pau amuk hana Hauzik Fawda IDP lising tara taruka chamanga rom resettle tawkre lagliba March kunthra mathoi fawbagi manungda punna IDP lising ni pu resettle tawna bapandam thamni haina Chief Secretary na phungdorakli Amit Shah gi Assam Khongchatta Manipur ge kuki MLA sing unaduna anoba lengak ama semnaba wari sanaraba yai hairi Traffic control na road safety month manungda fine on lupa lakh ahunga lising ni funipal khonggat pangamkhre
digital media da phong liba pau singa se ningthina fact check tawraga ethical oiba mawongda pau phong bi tangai fadaba lei haina IPR gi director Aham Subhash na phong dokre amadi kobru amadi thangjing khubamgi asengba puwari miramdagi haijillakpa miyoi singnadi khangloi haina Kabui Union Manipur gi President Dr. Hira Kabui na phongdorakli ngasigi onadi ISCOM News na pizza ba Manipuri pau matang asilo sinjari meng tabiraba singbo amukka hana khurumjari